ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦꯡꯕꯤꯜꯒꯤ ꯀꯩꯅꯣꯗ ꯃꯪꯂꯥꯏ ꯄꯪꯍꯟꯕ ꯃꯍꯥꯗꯦꯕꯀꯤ ꯃꯟꯗꯤꯔꯗꯅꯤ ꯉꯁꯤꯁꯦ ꯁꯤꯕꯔꯥꯇ꯭ꯔꯤꯅꯤ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏ ꯈꯔ ꯍꯧꯖꯤꯛ ꯏꯆꯝ ꯆꯝꯅ ꯇꯧꯕ ꯌꯥꯕ ꯗꯦꯀꯣꯔꯦꯁꯟ ꯈꯔ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯁꯣꯟꯗꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯥꯂꯤꯒꯤ ꯃꯟꯗꯤꯔꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯏ ꯄꯪꯍꯟꯕ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕ ꯑꯩꯅ ꯈꯪꯅꯔꯤꯁꯦ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯅꯤ ꯁꯤꯅ ꯑꯁꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯈꯔ ꯀꯥꯏ ꯆꯠꯄ ꯒꯨꯇꯤ ꯆꯦ ꯀꯔꯤ ꯀꯔꯥ ꯈꯔ ꯅꯞꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯗꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝ ꯂꯥꯛꯄꯗ ꯈꯨꯗꯣꯡ ꯆꯥꯅꯕ ꯍꯥꯏꯅ ꯇ꯭ꯌꯨꯕꯂꯥꯏꯠ ꯀꯩ ꯈꯔ ꯍꯥꯞꯅ ꯈꯣꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯦ ꯇ꯭ꯌꯨꯕꯂꯥꯏꯠ ꯑꯃ ꯄꯥꯜꯂꯦ ꯁꯦ ꯇ꯭ꯌꯨꯕꯂꯥꯏꯠ ꯑꯃ ꯄꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯁꯤꯒꯕꯨꯗꯤ ꯂꯩꯕ Babu, aduna paroiga. Mesin lain kamu. Siapa sih kalau Tolena jamuana ngsaidai honajari asise loi tolena tawbani mana ngsaidai kakna khotna jam kana honana 매니지먼트 어떻게 작업도 와딩데 매니지먼트 어디미네 찐나다로네 쿠투수 빵 해놓은 거 보니 하 뭘 고추 받아버리면 더 가요 무슨 막 kaya ba 고추 받아버리면 또 우미하자 고추가 gua mau mana? Gua mau. oh kaya ga oh why da second waring matan 근데 거기라도 몰아가다 진짜 방송이더라. 넌 또 뭐 그러지? 뭐지 시바지 그런 거 가서 그러나. 같이 나가니. 하고. 나도 아. 하나 봐야 좀 준다 hello. 마드가 어디 뭐 계속 시브라트리야 그런 거 그래 하는 거 해롱네 그거 가지고 근데 막 무시를 해 이거 찌는 거는 아버님 정신 미디어가 타오네. 나보다 한번 이거 하는 거 다시 남이 poka다 소리가 되더니. 나 그러더니. 알고 거는 달았거든. 소리가 해야 dulu kolam tarawanya adu jada dukan da gimana mahal kalau dukan nang chalaga tawra jengalo video call tawra sama 사망의 살론이다 이거. 아 어디 말 그래자. 또래 말. mayam changna kanna honari 슛망은 처음부터 손잡. 슛망은 배는 들리. 어이 형사. 누가 내 집에 앞에 나는 거야? 잡아. kanano prasantara 괜찮다. 괜찮다. 너 가야 괜찮나? ha 너 나만 오니 들어가? na chala dum photo num nam pu ho ke sum kai de ade do leprom nam moi apa ma ke to jani moi selection lai tre ho wari do na photo da nam ngon da hango karam bagi mamal kamai to bai dum hai rakya o sunil mainung da wiring je kamai to ge current je dum ke no to na plug ti lo ja bron tra 라켓 놓자 뭐 그거 라이딩 많이 먹고 나면 너 그거 좀 와야 돼 너 그래 너 그거잖아요 어깨 잡고 이러. 이거 해주다 마시는 거 아니가 너 가는 거야
ꯑꯌꯨꯛꯇꯗꯤ ꯃꯤ ꯈꯔ ꯂꯥꯛꯅ ꯈꯨꯔꯝꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯗꯤ ꯁꯟꯗꯥꯒꯤ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩ ꯆꯪꯉꯤ ꯃꯌꯥꯏꯗ ꯑꯗꯨꯅ ꯁꯟꯗꯥꯗꯒꯤ ꯃꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯀꯟꯅ ꯂꯥꯏꯠ ꯀꯩꯀꯥ ꯄꯥꯟꯅꯕꯩ ꯍꯣꯠꯅꯔꯤ ꯂꯥꯏꯒꯤ ꯑꯣꯏꯕꯗꯤ ꯑꯗꯨꯝ ꯂꯥꯏꯠ ꯂꯩ ꯑꯗꯣ ꯈꯔ ꯉꯥꯟꯅꯕ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯣꯠꯅꯔꯤ ꯖꯣꯏꯄ꯭ꯔꯀꯥꯁ ꯏꯝꯐꯥꯜꯗꯒꯤ ꯖꯣꯏꯄ꯭ꯔꯀꯥꯁ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯌꯥꯏꯔꯤꯄꯣꯛꯗꯅꯤ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯏꯁꯣꯔꯅ ꯄꯤꯔ ꯆꯥꯗꯧꯅꯤ ꯍꯥꯏꯕꯅꯦ ꯂꯩ ꯑꯪꯒꯨꯔ ꯂꯩꯗꯨ ꯑꯪꯒꯨꯔ ꯆꯥꯎ ꯐꯣꯇꯣ ꯅꯝꯕ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯋꯥꯆꯞꯇ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣꯕ ꯑꯩ ꯊꯥꯔꯛꯀꯦ ꯑꯩ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣꯕ ꯍꯥꯏ ꯑꯃ ꯊꯥꯔꯛꯑꯣꯕ ꯑꯩ ꯊꯥꯖꯤꯜꯂꯛꯀꯦꯕ ꯐꯔꯦ ꯃꯣꯏꯗ ꯑꯩꯉꯣꯟꯗ ꯑꯩ ꯅꯝꯕꯔ ꯄꯤꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯣ ꯌꯥꯅꯤ ꯃꯣꯏꯅ ꯁꯤꯂꯦꯛꯁꯟ ꯇꯧꯈꯤꯁꯅꯣꯕ ꯁꯤꯂꯦꯛꯁꯟ ꯇꯧ ꯂꯣꯏꯔꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯃꯃꯟꯗꯣ ꯍꯥꯏꯒꯦꯕ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯗꯩ ꯑꯗꯨꯝ ꯄꯥꯎꯗꯗꯤ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯣ ꯆꯨꯝꯃꯤ ꯀꯩ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯁꯤꯒ ꯄꯨꯡꯃꯨꯛ ꯂꯩꯈꯤꯅꯤ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔ ꯗꯨꯀꯥꯟ ꯂꯥꯛꯀꯅꯤ ꯌꯥꯝ ꯂꯣꯏꯔꯦ ꯍꯤꯁꯥꯞ ꯄꯣꯁꯥꯞ ꯇꯧꯕꯩ ꯃꯥ ꯀꯌꯥ ꯕꯥꯁꯟꯗꯅ ꯍꯧꯖꯤꯛ ꯀꯌꯥ ꯄꯤꯗꯣꯏꯕ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯗ ꯕꯥꯖꯦꯠ ꯄꯤꯗꯣꯏꯕ ꯈꯔ ꯌꯥꯡꯅ ꯏꯔꯥꯡ ꯂꯣꯏꯈ꯭ꯔꯗꯤ ꯐꯅꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏ ꯍꯟꯖꯤꯟꯕ সিমেন্ট একটা মানে আমরা বাইরে যেটা বালু আছে যে বালুতে সিমেন্টের গোলা মধ্যে একটু ভরিয়ে রাখো না আমি মানুষ কোথায় নিবার লাগে একটু হ্যাঁ সিমেন্ট গুলো সুনীল থौ सुनो मी लेगेदा साइज अमता सेंदोदि फबा साइज अमता सेंदोदि फबा थौ इसिंगे कइनो थौ सुनो मी लेगेदा tau dia kwan tau ke chum dam bu di nate cái này cái dukaan cho tôi cái nó chất tôi rồi cho lưu ra lấy ra mình tra một pha ra cả tra pha tôi rồi mình tra pha ra thì cái nó sẽ bị sinh ra cái cái dukaan cho lưu ra bỏ mana mana 나 광가 리슈에 다음 날 관점 시게. 너가 등신 너가 되잖아 얘나. lôi hết nàn lôi na muốn nấu na đi nấu tàu lôi này lôi này mỗi mà mình đâu này đi nấu có tàu na chứ muốn xây mang ngay đi nấu phăng cả lôi hết rồi check tàu hồi check tàu chứ coi ngạt tăng bagi ngang lang kì ghé
라이브에서 제가 로이선저에게 hojiki 오이나 어이 조니 뭐 먹방